India amasung Bangladesh ki border tension fibam lusilakli Bangladesh ki ngamkai ngak senabagi damakta lairiba Bangladeshi border force BGP ki maikei gi India ga border nakna mafum sing da bunker sajinduna khusukhulai sing honjinba hawkre hairi Hadaki sei 2025 ke 9 January gi numit asida India ki maikei gi India amasung Bangladesh ki ngamkai asida border fencing chathariba asida BGP ki maikei gi changsinduna thinglakpadagi Matam khara chathariba border fencing gi oiba process asibu lepubagi fibam fawwa laikre masigi matungda ngasi fawwa asida country ani sigi marakta diplomatic oiba lambi da natragana border gi oiba mafum kaya amada makhal makha kaya gi oiba issue macha macha sing adumak thoktuna lakli India gi ngamkhai ngak senabagi damakta lairiba border security force BSF singda Bangladeshi miyoi khara gi maikei digi attack chatharakpagi sokpa panman nangkibagi wafumsu adumak laikre Maruina hauzik lairiba country ani sigi ngamkhai gi oiba issue asida Bangladesh amasung India gi oina lairiba lomising asi yauchinduna makuta thangte na chingba khulai kaya ama fawba paituna nung thomnaduna yamna chawba issue ama laikre maduda asok apan gi pausu adumak yaukibani masigi maka chatarakpo oina West Bengal hairiba state asigi manungda laiba Malda district ki Sukhdepur hairiba khungang asigi da lairiba lomising gi maikei digi Hauzik Bangladesh hairiba country asigi ngamkhai ngangnabagi damakta lairiba BGB haina khangnariba border force singi maikei digi Sukhdepur hairiba India gi ngamkhai oiriba khungang asigi yamna nangnaba mafam amada bunker sing sajinbata natana hairiba mafam sing aduda BGP force singi maikei digi kholai sing pusinduna station tawduna leiba hawkre haiba wafam ama pongdorakli Masida sunatana Sukhdepur hairiba khungang asida India gi lairiba lomi singi maikei digi fongdokpa matungina border fencing tawriba asida ayetpa piba khaknatana Karigumba India gi lomi sing asina makoi gi manak nang sangsiluba taragadi kapa fawbugi order leire haiba wafam sing phongdor e haina thamli Masida sunatana Bangladesh ki oina leiriba border guard BGB force sing gi maikei digi Bangladeshi lomi sing asina Indian gi territory da sangsendana thadona leiriba manama sing asibu lokpa yabagi order adu fawba pire haiduna accuse tawrakli Hairiba wafum asi oiba taragadi India amasung Bangladesh hairiba country ani sigi maikei degi border gi matangda yanakiba agreement adugi adu khaktamak violate tawba natana international gi oina leiriba border gi oiba law khudingmak violate tawbani haina Indian side gi yamna kana fongdokli Masida sunatana yamna interesting oiba development ama khakta hauji leiriba Bangladeshi government ki home ministry gi from pairiba M Jahangir Alam Chowdhury hairiba miyoy asigi maikei degi Bangladesh ki oina leiriba Paramilitary forces sing ngamkhai ngaknabagi damakta lairiba lanmising asibo khudakta hauduna non lethal oiba sound grenade amasung tear gas canister sing asibo equip tawba haunabagi damakta order pikre tear gas smoke bomb na chingba non lethal weapon gi category da chingleba khulai sing asi kadai da sinnabagi haibadudi mayamna thoidok hendokna khangnarabani khulai paidaba civilian sing natagana paiba taragasu non lethal oiba khulai sing paiba sing adubu yamna minimum oiba damage speeduna control tawnabagi damakta sizinaba khusu khulai sing ni Hairiba khusukhulai sing asi Bangladeshi border guard singda karigi damakta piribano masigi sizinafam karino haiba wang asi hangba matamda hauji Bangladesh ki home ministry ki fam pairiba miyo asigi maikei degi press briefing ama khakta Bangladesh ki oida ngamkhai ngaknabagi damakta lairiba paramilitary force BGB hairiba kangbu sing asisu masigumlaba nalinthan loiba weapon sing asi paibada kari sukaidi masigi maramdi Ngamkai asimakta da lairiba India gi side ta lairiba border security force sing asisu masigumlaba khusukhulai sing asi chap manana pairibani haiba wafum asi oina pakhum pirakhi India gi side gi oinadi India hairiba country asida Bangladesh gi aduki matik yamlaba illegal immigrants sing sangsilakpana maram oiduna madubu thengnanabagi damakta masigumlaba nal lethal oiba khulai sing asi thamlibani adubu BGB gi oinadi masigi mathau karino haiba wahang asi adumak hangli Masini India amasung Bangladesh hairiba country ani sina punna share tawinariba ngamkhai gi oiba mafam sing asida lanmi sing gi marakta ngangkhanaba loikraba matung lomi sing gi marakta ngangkhanaba loikraba matungda tapna lakliba anobu development sing